Sakhangdaba khulai paibasingna nongmaina kapada miyoi ama leikidre amana soglei. Thaudok asi ngarang numidang pung 10 rom taba matamda salungfam amadi hairoka tainaba lampak amada famduna leiba ahan ani maikai khangdana kaplakpa nongmai maruna panbadagi Siza Hospital da laikanarakibadi. Soglaba miyoi ani adudi hairok part 3 tawrambam leikaidagi ningthaujam risang chahi humfugamanga amadi hairok part 3 lamlong mari fangba leiraktagi ningthaujam kala chahi humfugani pani. Risang mahake oithamba pukchep amadi khongda nongmai maru ahum panke aduga kalana khong amadi khuta panbani makhoida kablakiba nongmai beral oiramba yai haina thajanari laikanarakiba makoi ani gi manungda risang ngasi laikidabani hiram asigi matangda JAC ama semkhre JAC gi maikaidagi mihat asi kanagumba singna irang gi khudong chaba lauraga tawkhibara natraga tasengna kukila lawba singna chethakibra haibadu mari leinaba singna thidok pinaba warep su laure haike